ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯁꯛꯇꯝꯗ ꯚꯨꯠ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯀꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒꯤ ꯁꯨꯔꯗ ꯌꯨꯝꯒꯤ ꯁꯩꯖꯦꯜ ꯁꯌꯥ ꯑꯗꯨꯗ ꯂꯤꯔꯤ ꯂꯤꯔꯤ ꯐꯨꯔꯤ꯫ ꯅꯥꯃꯤꯕꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯇꯨꯝꯈꯨꯜꯗ ꯅꯥꯎꯁꯨꯝ ꯏꯁꯩꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯅꯤꯡꯉꯥꯏꯗꯅ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯒ ꯇꯨꯝꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯇꯨꯝꯐꯝꯒꯤ ꯀꯥꯗ ꯊꯥꯜꯂꯤꯕ ꯄꯣꯗꯣꯜ ꯑꯗꯨꯁꯨ ꯄꯤꯛꯇꯛꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯍꯤꯡ ꯑꯁꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯇꯞꯅ "ꯊꯣꯏꯕꯤ ꯁꯅꯥꯎ" ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯌꯥꯑꯣꯜꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ "ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯂꯥꯛꯑꯣ." ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯁꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯦꯕꯗ ꯌꯦꯡꯅꯅꯕ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯃ, ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯑꯀꯦ ꯑꯃꯧ ꯍꯥꯞꯄꯒꯤ ꯎꯄꯨ ꯐꯖꯕ ꯑꯃ, ꯐꯤꯔꯣꯜ ꯍꯥꯞꯄꯒꯤ ꯎꯄꯨ ꯑꯃ, ꯑꯗꯨꯒ ꯑꯇꯩ ꯐꯖ ꯐꯖꯔꯕ ꯎꯄꯨ ꯃꯆꯥ ꯃꯆꯥꯁꯤꯡ, ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ, ꯑꯗꯨꯒ ꯃꯤ ꯂꯥꯛꯄꯗ ꯐꯝꯅꯅꯕ ꯐꯖꯕ ꯆꯧꯀ꯭ꯔꯤ ꯃꯔꯤꯒꯤ ꯃꯌꯥꯏꯗ ꯈꯤꯜꯂꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯅ ꯁꯦꯝꯕ ꯎꯄꯥꯛꯀꯤ ꯐꯥꯜ ꯑꯗꯨꯒꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯄꯣꯗꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯩꯖꯨꯞ ꯑꯗꯨ ꯑꯃꯨꯛ ꯁꯨꯞꯀꯦ ꯇꯧꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯍꯥꯡꯇꯣꯔꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯥꯏ꯫ "ꯀꯩꯅꯣ? ꯃꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ ꯇꯥꯏꯗꯨꯕꯣ? ꯃꯪꯅꯤꯗ꯫ ꯊꯣꯡꯁꯤꯅꯀꯣ, ꯅꯨꯡꯁꯤꯠꯁꯤꯅ ꯀꯃꯥꯏꯅ ꯊꯣꯔꯛꯏꯅꯣ ꯈꯪꯗꯦ꯫ ꯇꯜꯂꯦ ꯑꯋꯣꯏꯕ, ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯍꯜꯂꯦ." ꯊꯣꯏꯕꯤ ꯁꯅꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯌꯨ ꯉꯥꯎꯕ ꯑꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ "ꯏꯆꯥ ꯊꯣꯏꯕꯤ, ꯊꯦꯡꯉꯦꯅꯦ, ꯍꯧꯒꯠꯂꯣ ꯂꯥꯎꯅꯦ. ꯑꯩꯗꯤ ꯀꯥꯏꯗꯅꯣ ꯌꯧꯔꯨꯔꯕꯅꯤꯅꯦ." ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯟꯌꯥ ꯁꯦꯡꯂꯒ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯄꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯊꯣꯏꯕꯤ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦꯅꯦ ꯅꯪꯕꯣ?" "ꯕꯥꯖꯦ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯂꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ." ꯃꯄꯥꯗꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯨ ꯏꯟꯁꯥꯡ ꯁꯦꯝꯅ ꯁꯦꯝꯅ "ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯆꯥꯛ ꯊꯣꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯊꯔꯣꯏ ꯀꯛꯄ, ꯆꯥꯛ ꯊꯤꯕ, ꯏꯔꯣꯝꯕ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯡꯃꯟꯗꯅ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦ." ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯏꯆꯥ ꯊꯣꯏꯕꯤ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯒꯦꯅꯦ ꯅꯪꯕꯣ?" "ꯕꯥꯖꯦ, ꯀꯥꯡꯁꯣꯏ ꯊꯣꯡꯉꯤꯌꯦ." "ꯑꯣ, ꯃꯅꯝꯁꯤ ꯌꯥꯏꯅꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ." ꯃꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯄꯥꯒꯤ ꯌꯨꯅꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯦꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯃꯇꯣꯝꯇ "ꯑꯁ, ꯈꯨꯅꯝꯊꯤꯁꯤꯗꯤ ꯂꯣꯏꯔꯦ. ꯄꯨꯝꯅꯝ ꯅꯝꯃꯦ. ꯁꯤꯗꯧꯔꯦ ꯑꯋꯣꯏꯕ. ꯅꯣꯡ ꯐꯥꯎꯉꯥꯟꯗꯤ ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ ꯃꯥꯅ ꯊꯛꯂꯛꯏꯁꯤꯕꯣ?" ꯃꯄꯥꯗꯨ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯊꯣꯏꯕꯤ ꯁꯅꯥꯗ "ꯊꯣꯏꯕꯤ, ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯒꯦꯅꯦ? ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕꯣ." ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ "ꯍꯧꯗꯣꯡ ꯊꯣꯡꯉꯤ, ꯍꯧꯗꯣꯡ. ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ." ꯃꯄꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ "ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯕꯦꯝꯃ, ꯍꯣ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ?" ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯇꯥꯗꯤꯌꯦ. ꯅꯪꯅ ꯀꯧꯔꯤꯗꯣ ꯑꯩ ꯁꯨꯛꯇꯥ ꯇꯥꯗꯦ." "ꯍꯩꯃꯥ, ꯀꯔꯤꯅꯣ ꯏꯁꯧ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨꯅ ꯏꯕꯦꯝꯃ? ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥ? ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯍꯦꯛ ꯌꯥꯍꯧꯕꯒ ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ ꯊꯛꯏꯁꯤꯕꯣ? ꯌꯨꯝꯒꯤ ꯃꯇꯦꯡ ꯍꯥꯏꯔ ꯁꯨꯛꯄꯥꯡ ꯄꯥꯡꯗꯦ. ꯑꯩꯅ ꯐꯤ ꯁꯥꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥꯔꯤ ꯉꯥꯇꯥꯏ ꯄꯨꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯅꯄꯥꯗ ꯍꯥꯏꯌꯣ. ꯃꯅꯤꯡꯗꯒꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ 4-5 ꯄꯥꯜꯂꯤꯁꯦ ꯑꯃꯨꯛꯇ ꯍꯦꯛꯎꯁꯤ ꯂꯥꯎ." "ꯑꯣ, ꯕꯥꯖꯤꯁꯦ ꯏꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯅꯪꯅ ꯋꯥꯔꯛꯇꯅ ꯑꯩꯅ ꯋꯥꯔꯧ ꯍꯥꯏꯔꯣ? ꯉꯥꯏꯈꯣ ꯏꯃꯥ, ꯅꯪꯅ ꯍꯦꯛ ꯌꯥꯍꯧꯕꯒ ꯊꯣꯛꯈ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯅꯤ."
ꯑꯗꯨꯒ ꯇꯥꯅꯤꯡꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯕꯗ ꯑꯃꯨꯛ ꯂꯤꯔꯛꯑꯅꯤ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯍꯧꯖꯤꯛ ꯄꯥꯎ ꯑꯃ ꯇꯥꯔꯛꯏꯅꯦ ꯏꯕꯦꯝꯃ꯫ ꯀꯔꯤꯅꯣ? ꯇꯝꯃꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯦ ꯌꯨꯝꯅꯥꯝꯒꯤ ꯁꯅꯥꯍꯟꯕꯤꯗꯣ ꯌꯨ ꯌꯣꯜꯂꯦ ꯍꯥꯏꯅꯤꯍꯦ꯫ ꯃꯥ ꯌꯨ ꯌꯣꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯃꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯅꯦ, ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯗꯨꯗ? ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯋꯥꯔꯛꯑꯣ꯫ ꯀꯩꯅꯣꯅꯦꯍꯦ, ꯀꯩꯅꯣꯝꯃꯒꯤ ꯑꯉꯥꯡꯅꯤꯅꯦ ꯃꯁꯤꯗꯤ꯫ ꯍꯩ, ꯑꯋꯥꯊꯕꯤꯗꯣ ꯌꯥꯝ ꯋꯥꯡꯉꯤ, ꯂꯥꯝꯕ ꯐꯪꯉꯣꯏ꯫ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯊꯤꯔꯝꯒꯦ, ꯊꯨꯅ ꯂꯥꯛꯎꯀꯣ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥꯗꯣ ꯃꯅꯤꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯋꯥ ꯊꯤꯔꯤꯗꯨꯕꯨ ꯀꯥꯏꯗꯅꯣ? ꯁꯤꯗꯒꯤ ꯄꯣꯂꯥꯡꯈꯣꯛꯁꯦ ꯁꯤꯅ ꯑꯗꯨꯝ ꯊꯤꯜꯂꯒ ꯍꯦꯛꯑꯣꯕ꯫ ꯃꯇꯣꯟꯗ ꯐꯤ ꯑꯃ ꯀꯤꯔꯒ ꯊꯤꯜꯂꯒ ꯍꯦꯛꯀꯗꯕꯅꯦ꯫ ꯍꯩ, ꯄꯣꯂꯥꯡꯈꯣꯛꯅ ꯍꯦꯛꯄ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯏꯃꯥꯅꯦ, ꯌꯥꯏꯈꯣꯡꯒꯤ ꯏꯕꯨꯙꯧꯗ ꯀꯛꯅꯅꯕ ꯌꯥꯏꯈꯣꯡꯒꯤ ꯇꯥꯗꯅ ꯂꯩꯈꯤ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯄꯣꯂꯥꯡꯈꯣꯛꯅ ꯍꯦꯛꯄ ꯀꯩ ꯀꯥꯏꯔꯒꯦ ꯏꯃꯥ? ꯍꯩ, ꯄꯣꯂꯥꯡꯈꯣꯛꯇꯤ ꯐꯅꯦꯛ ꯐꯤ ꯃꯌꯥꯝ ꯑꯃ ꯐꯧꯏꯗꯅ, ꯑꯗꯨꯒꯤꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯅ ꯄꯣꯠꯇꯣ ꯂꯥꯏꯗ ꯀꯠꯂꯒ ꯃꯥꯡꯗꯣꯔꯤꯕꯅꯤ꯫ ꯁꯦꯜꯗꯤ ꯀꯠꯄ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ? ꯍꯩ, ꯄꯣꯠ ꯑꯃꯟꯕꯒ ꯁꯦꯜꯒ ꯃꯔꯤ ꯂꯩꯅꯗꯦꯅꯦꯍꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ꯫ ꯂꯥꯏꯗꯤ ꯄꯣꯠ ꯑꯃꯥꯡꯕ, ꯃꯤꯅ ꯁꯣꯛꯈ꯭ꯔꯕ, ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯄꯣꯠ ꯑꯃꯠꯇ ꯀꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯁꯦꯜꯗꯤ ꯑꯗꯨꯝ ꯀꯠꯄ ꯌꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ? ꯁꯦꯜꯁꯦ ꯃꯤꯅ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯦꯜꯅ ꯍꯥꯞꯇꯕ ꯍꯛꯆꯥꯡꯒꯤ ꯀꯔꯝꯕ ꯃꯐꯝ ꯂꯩꯔꯤꯕꯒꯦ? ꯑꯗꯣ ꯁꯦꯜ ꯀꯠꯄꯁꯤꯗꯤ ꯅꯣꯡꯃꯇ ꯃꯥꯡꯉꯤ ꯍꯥꯏꯗꯦꯅꯦ꯫ ꯃꯃꯥꯗꯨ ꯈꯥ ꯋꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯩ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯃꯤ ꯇꯥꯅꯤꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯅ ꯉꯥꯡꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝ ꯌꯥꯎꯏꯅꯦꯍꯦ꯫ ꯑꯁ, ꯅꯋꯥ ꯂꯧꯗꯦꯍꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯃꯔꯩ ꯌꯦꯠꯅꯤꯡꯕ ꯃꯤꯗꯣ ꯊꯣꯛꯂꯛꯑꯣ, ꯃꯃꯤꯠꯇꯨꯗ ꯈꯨꯗꯨꯝ ꯑꯁꯤꯅ ꯆꯛ ꯆꯛ ꯊꯤꯜꯂꯒ ꯇꯥꯛꯀꯦ꯫ ꯏꯕꯦꯝꯃ, ꯑꯋꯥꯊꯕꯤꯁꯤ ꯍꯦꯛꯑꯁꯤ, ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯀꯗꯧꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯇꯣꯟ ꯑꯗꯨꯗ ꯐꯤ ꯀꯤꯁꯤꯜꯂꯦ꯫ ꯏꯕꯦꯝꯃ, ꯄꯣꯂꯥꯡꯈꯣꯛꯇꯤ ꯐꯠꯇꯦꯅꯦꯍꯦ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯃꯤꯅ ꯎꯗ꯭ꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯐꯖꯔꯦ ꯐꯖꯔꯦ, ꯁꯦꯡꯉꯦ ꯁꯦꯡꯉꯦꯅ ꯂꯩꯔꯒ ꯂꯥꯛꯏꯗꯨꯕꯨ, ꯂꯥꯏꯗ ꯀꯠꯂꯤꯁꯤꯡꯗꯨꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝꯗꯒꯤ ꯍꯦꯛꯂꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯃꯥꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯑꯋꯥꯊꯕꯤꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯂꯒ ꯃꯈꯨꯠ ꯌꯥꯔꯒ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯋꯥꯊꯕꯤ ꯑꯗꯨ ꯆꯩꯅ ꯊꯤꯜꯂꯛꯄ ꯑꯗꯨ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯏꯃꯥ, ꯈꯨꯠꯅ ꯑꯣꯏꯅ ꯑꯣꯛꯀꯦ ꯍꯥꯏꯔꯣ? ꯈꯨꯠꯅ ꯑꯣꯛꯂꯒ ꯑꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯋꯥꯊꯕꯤꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤ꯫ ꯈꯨꯠꯅ ꯑꯣꯛꯇ꯭ꯔꯕꯗꯤ ꯀꯣꯛꯅ ꯑꯣꯛꯑꯣ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯅꯪꯕꯣ? ꯇꯣ, ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯂꯣꯡꯗ꯭ꯔꯥꯏꯁꯨ ꯂꯩꯔꯤ, ꯑꯁꯤꯅ ꯑꯣꯛꯑꯣ꯫ ꯍꯅꯨꯕꯤꯁꯤꯗꯤ, ꯏꯁ, ꯆꯍꯤ 60 ꯉꯥꯏꯔꯤꯕ ꯑꯩꯕꯨ ꯍꯅꯨꯕꯤ ꯀꯥꯏꯅ ꯇꯧꯅꯨꯍꯦ ꯅꯪ꯫ ꯑꯩꯈꯣꯏ ꯕꯥꯖꯤꯗꯒꯤ ꯅꯪꯅ ꯆꯍꯤ ꯀꯌꯥ ꯍꯟꯒꯦ ꯏꯃꯥ? 15 ꯍꯜꯂꯤꯕ꯫ ꯃꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯏꯀꯥꯏ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯉꯛꯇ꯭ꯔꯣ ꯅꯣꯏꯅꯤꯁꯦ? ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯀꯔꯤ ꯃꯒꯨꯟ ꯌꯥꯎꯔꯗꯅ ꯅꯪꯅ ꯂꯩꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯒꯨꯝꯕꯁꯤꯗ? ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯗꯨꯗ, ꯌꯨ ꯌꯥꯝꯅ ꯊꯛꯄꯗꯨꯗ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯣꯏ ꯈꯟꯗꯅꯅꯦ ꯐꯥꯔꯒ ꯂꯩꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯂꯥꯏꯔꯃꯟꯕꯒꯤ, ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯒꯤ ꯇꯟꯕꯒꯤ ꯌꯨ ꯊꯛꯂꯒ ꯉꯥꯎꯆꯠꯅꯕ ꯃꯤ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯑꯁ, ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯍꯪꯒꯣꯏ ꯏꯃꯥ꯫ ꯑꯋꯥꯊꯕꯤꯁꯦ ꯍꯦꯛꯂꯛꯀꯦ, ꯂꯣꯡꯗ꯭ꯔꯥꯏꯗꯨ ꯌꯥꯔꯣ꯫ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯑꯋꯥꯊꯕꯤꯗꯣ ꯍꯦꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯌꯨ ꯉꯥꯎꯕ ꯅꯍꯥ ꯈꯔꯁꯨ ꯌꯨꯝꯅꯥꯝꯒꯤ ꯁꯅꯥꯍꯟꯕꯤ ꯈꯣꯏꯗꯒꯤ ꯌꯨ ꯊꯛꯂꯨꯔꯒ ꯀꯩꯊꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯦꯡ ꯍꯋꯥꯏ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯃꯧ ꯅꯍꯥ ꯑꯃꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯈꯠꯅꯕ ꯍꯧꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯩꯊꯦꯜꯗ ꯆꯪꯂꯛꯏ꯫ ꯃꯕꯣꯛ, ꯁꯤꯒꯤ ꯁꯦꯕꯣꯠꯁꯦ ꯀꯌꯥꯒꯤꯅꯣ? ꯁꯤꯒꯤ ꯄꯨꯂꯞꯁꯤꯗꯅꯦ ꯃꯈꯥꯏ ꯃꯈꯥꯏꯅꯤ ꯕꯦꯝꯃ꯫ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯁꯤꯅ ꯀꯌꯥꯅꯣ ꯃꯕꯣꯛ? ꯁꯤꯅ ꯃꯈꯥꯏꯗꯒꯤ ꯇꯪꯈꯥꯏ ꯇꯥꯕꯤꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃꯧ, ꯑꯩꯉꯣꯟꯗꯩꯗꯤ ꯀꯔꯤꯝ ꯂꯧꯔꯔꯣꯏꯗ꯭ꯔꯥꯃꯤ? ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯈꯥꯃꯦꯟ ꯑꯁꯤ ꯂꯧꯔꯨ ꯂꯥꯎꯅꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯂꯧꯒꯦ꯫ ꯑꯗꯨꯅꯤꯗꯅ, ꯑꯩꯉꯣꯟꯗꯩ ꯈꯔ ꯂꯧꯔꯝꯂꯕꯗꯤ ꯑꯩꯁꯨꯈꯔ ꯅꯨꯡꯉꯥꯏꯗꯧꯔꯤꯝꯅꯤ꯫ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯝꯅꯦ꯫ ꯃꯅꯤꯡ ꯊꯪꯕ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯑꯃꯗꯒꯤ
Kabui nupi amana. Kri yengpra, masak fazabi bema. Aikisu, jingi lapuka yaupanini. Nausek asika, fazana melaga irombadi, yam haupanini. Hoi hoi ma, laugi. Nakaldagi ngausinaba nupa khara aduna, Thoibisana bulaknarae. Sidagisu khara laukodana Thoibisana. Thoibisana do wa amata ngangdabida potsing adu lairaga tumina thoglai. Nupa sing adusu Thoibisana gi matung ilae. Thoibisana gam chatli. Yum tadaba lamhang oina tawba mafam amada nupa amana Thoibisana gi lengjumda taplongna pairae. Thoibisana khangboy kariboy khanglaw lawi. Nupa atay aduna Thoibisana gi insang napi sing adu tap mullaga khongbalda langthokhe. Aduga Thoibisana da thenglakpa nupa aduna khonjel hautana. Nachera nangla main manam ta tadre. Ahingda kadi nache to laktrone ha. Nupa aduna Thoibisana gi lukhamgi samaduda taplongna pai. Aduga Thoibisana da munna yengi. Nupa aduna Thoibisana da yengningai. Yungawa nupa adugi lukhamgi ngakli aduda. Nupa amana amok China khol yamna naba chet launa pairae. Yungawa nupa adu Thoibigi masamado khangtha thadora'e. Aduga nupa aduda ingangakna yengthora'e. Yaipaba. Aigi ngakli du thado. Ngakli yam nai. Nangnadi Thoibisana gi ngakli da paibada Thoibisana na nai haikibra. Hairakte. Hoi. Asi posinsi kanana hundoe. Moi tare no hundokpani. Ngak thado. Thoibisana. Nangam ta habiyu yaifabada. Thoibisana do yaifabada yengi. Hoi. Insang na pising ado laikhom tairamnabadi. Nauna amuk leiraga Thoibisana gi yumda thingadabani. Moi sing ado poto khullaga Thoibisana da pi. Thoibi. Sigi khaminsi laikhom khara taire. Amma leiraga thilake. Thilaktrabasi yarni chawba. Yaipaba, ai changage. Thoibisana da tumina changkre, yungawa sing adu su chenkre. Yaipaba do Thoibisana na mayumgi tongal yaujuba phawba lepaga yengi. Thoibi, nang ubase, nangi ichelang lenbu yamna ningsingi. Nangi saktam, khonjil so, karimata khenade. Phaibak oirabasu, khajikta phawba khenade. Nangi na cheda nungshibada. Nangodasu nungshiba phawi Thoibi. Thoibisana do yumda lakna matomda khali. Awaba khara khangba tamo yaipaba. Tamna kaurakani ichegi wakhaldo. Numidang Thoibisana do magi tumpham kada thamliba mingsel adugi mamangda phamlaga. Mikhup khudi yaipabana aigi inakta hekta leiramse. Kamai tawri jana. Aise mana dum seneraga leiriba jala. Natragana tanja chanaruba oigadawribara. Thoibisana na mingsel yengna samhatlingai. Thoibisana gi ka manungda makokta fina kuppa nupi ama bodol ama pairaga Thoibisana gi ka da changlae. Aduga thaumai adu phamung manakta thammi. Thoibisana na mingsel adu da yenglaga. Ima sida so thaumai ama thalisidi. Thansano. Thoibisana adu mache gi khonjel ga chapmanana khumlakpa aduda laithoklaga yengtholakpada kanamta leiramdre. Thoibisana swai lawe. Aduga mana leiriba ka adugi thongsu manungdagi lolaga leirami. Thoibisana magi ka manungdagi kanna laurae. Mapana chakhumdagi kaidawrage ni nang buibema. Thoibisana do magi ka manungda kaplaga laikre mapana mapaldagi. Bema thongsi loli ni. Thong lolaga na tumta legan. Nushi dungsa jangalu ni. Thoibisana do kappa ga thong adu hangi. Aduga mapada basi akhoi madi namadi laktri ni he. Ai khongi lai khurumbam da chakhibani halaktri ne. Basi aigi kase lai khurumbiyo. Kari tawrabagi ni ibe manangwa. Ai adu da khangdi lai tu na khurumbiyo. Mapana Thoibisana do mangol da puthok phamali. Mama su haira khara puraga changlakle. Yaipabasu yaurae mapana namalai. Yaipaba nangdi udaba koireda. Hoi baze. Nang naga baji kaubuse nungshini he ibo. Khara launi sida. Thoibisana de mangolda iki na phamlaga kable. Thoibisana gi mamana bema
ꯀꯔꯤ ꯇꯧꯔꯦ ꯀꯞꯂꯤꯕꯗꯤ? ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ, ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯔꯛꯑꯝꯃꯤ, ꯊꯣꯡꯁꯨ ꯍꯥꯡꯇꯣꯔꯛꯑꯝꯃꯤ꯫ ꯌꯥꯏꯐꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯅꯥ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯌꯥꯏꯐꯕ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯠꯂꯣ꯫ ꯃꯃꯥꯗꯣ ꯌꯥꯏꯐꯕꯗ ꯌꯦꯡꯂꯒ, ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯨ꯫ ꯌꯥꯏꯐꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯗ, ꯏꯃꯥ ꯊꯤꯜꯂꯛꯄꯅꯤ ꯊꯣꯏꯕꯤ, ꯏꯃꯥ ꯑꯩ ꯆꯠꯂꯒꯦ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯄꯥꯅ ꯊꯣꯏꯕꯤꯁꯅꯥꯗ, ꯏꯕꯦꯝꯃ, ꯃꯤ ꯑꯃꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ, ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯆꯣꯞꯄꯛꯀꯅꯤ꯫ ꯌꯨꯝꯗ ꯀꯩꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯕꯗꯣ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗꯗꯤ ꯉꯥꯡꯕ ꯌꯥꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯃꯤꯇꯣꯞꯇ ꯉꯥꯡꯂꯨꯒꯅꯤ, ꯃꯤꯅ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯥꯟꯈꯤꯒꯅꯤ꯫ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯨꯔꯒ, ꯂꯩꯔꯨꯔꯒ, ꯅꯠꯇ꯭ꯔꯒ ꯀꯣꯏꯕ ꯂꯥꯡꯕ ꯄꯪꯆꯠꯇ ꯆꯠꯂꯨꯔꯒ ꯃꯤꯔꯛ ꯇꯤꯟꯕ ꯅꯠꯇꯦ꯫ ꯋꯥ ꯉꯥꯡꯕꯗ ꯐꯖꯕ, ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯤꯔꯛ ꯇꯤꯟꯕ ꯀꯧꯏ ꯏꯕꯦꯝꯃ꯫ ꯌꯥꯏꯐꯕꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯃꯃా ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯏꯐꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯣ ꯉꯁꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯣꯏꯕꯤꯁꯅꯥꯗꯣ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯃꯇꯣꯝꯇ ꯌꯦꯡꯂꯤꯉꯩꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯤꯡꯁꯦꯜꯗ ꯃꯃꯤ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯛꯁꯤꯜꯂꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯂꯦꯡꯕ ꯉꯝꯗꯅ ꯐꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯀꯅꯥꯅꯣꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ꯫ ꯏꯃꯥ, ꯕꯥꯖꯤ, ꯅꯣꯏ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯑꯃꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟꯒꯤ ꯚꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯗ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ, ꯅꯆꯦ ꯂꯩꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ꯫ ꯊꯣꯏꯕꯤꯁꯅꯥꯗꯨ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯃꯗꯤ ꯊꯣꯏꯕꯤꯁꯅꯥꯗ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯆꯦ ꯂꯥꯡꯂꯦꯟꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯁꯅꯥꯗꯨ ꯌꯥꯏꯈꯣꯡꯒꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯁꯨ ꯉꯥꯜꯂꯝꯂꯦ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯏꯐꯕꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯗꯣꯔꯕꯣ? ꯍꯣꯏ, ꯈꯨꯔꯨꯝꯅꯅꯗꯕꯅꯦ ꯂꯥꯏ ꯊꯣꯡ ꯍꯥꯡꯂꯤꯕꯁꯦ꯫ ꯏꯃꯥ, ꯌꯥꯏꯐꯕꯁꯦ ꯀꯩꯒꯤ ꯁꯤꯗ ꯂꯥꯛꯏꯅꯣ? ꯌꯥꯏꯐꯕꯅꯅꯦ ꯅꯪꯒꯤ ꯇꯨꯝꯐꯝ ꯀꯥꯗꯒꯤ ꯁꯤ ꯇꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯥꯡꯉꯒ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯕ? ꯃꯗꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯏꯕꯦꯝꯃ꯫ ꯗꯥꯗꯥ, ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯑꯍꯜ ꯑꯗꯨꯅ, ꯇꯥꯔꯦꯜ ꯄꯨꯡꯐꯥꯏ ꯃꯅꯥ 3 ꯂꯣꯡꯕꯁꯨ ꯂꯩꯔꯦ꯫ ꯑꯇꯩ ꯄꯣꯠꯂꯝꯁꯨ ꯀꯔꯤ ꯋꯥꯠꯂꯤ? ꯂꯣꯏꯅ ꯁꯨꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯇꯥꯔꯦꯜ ꯄꯨꯡꯐꯥꯏ ꯑꯁꯦ ꯋꯥꯠꯄ ꯌꯥꯗꯦꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯠꯄꯁꯤꯡꯒꯤꯗꯤ꯫ ꯌꯥꯏꯈꯣꯡꯒꯤ ꯑꯍꯜ ꯑꯗꯨ ꯏꯕꯣꯆꯧꯒꯤ ꯂꯥꯏꯁꯪꯗ ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯏ꯫ ꯑꯍꯜ ꯑꯗꯨ ꯂꯥꯏ ꯁꯣꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯃꯥꯗꯣ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯊꯣꯏꯕꯤꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ, ꯗꯥꯗꯥ, ꯀꯔꯤ ꯇꯧꯔꯦ? ꯕꯦꯝꯃ, ꯊꯣꯏꯕꯤꯁꯅꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯈꯤꯜꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯅ ꯁꯥꯕꯅꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯄꯤꯁꯛꯅ ꯁꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯗ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕꯅꯤ꯫ ꯌꯥꯏꯐꯕꯗꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯏꯃꯥ, ꯌꯥꯏꯐꯕ, ꯆꯥꯎꯕꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯗꯣ ꯀꯔꯤꯒꯤ ꯂꯧꯔꯤꯕ? ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯃꯤꯡꯗ ꯊꯣꯏꯕꯤꯁꯅꯥꯗ ꯈꯨꯗꯣꯜ ꯇꯝꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯧꯔꯨꯕꯅꯤ ꯌꯥꯏꯐꯕ꯫ ꯏꯃꯥ, ꯅꯣꯏ ꯆꯠꯄꯤꯔꯣ꯫ ꯈꯨꯔꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯋꯥꯃꯜꯗꯣ ꯑꯩ ꯇꯧꯖꯔꯒꯦ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯄꯥꯅ, ꯌꯥꯔꯅꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯃꯜ ꯑꯗꯣ ꯑꯉꯝꯕ ꯈꯔ ꯀꯠꯂꯝꯃꯣ꯫ ꯕꯥꯖꯤ, ꯑꯩ ꯇꯧꯖꯔꯒꯦ꯫ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯏꯃꯥ꯫ ꯊꯣꯏꯕꯤꯁꯅꯥꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯔ ꯆꯠꯄꯒ ꯌꯥꯏꯈꯣꯡꯒꯤ ꯇꯥꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯕꯦꯝꯃ, ꯉꯥꯏꯈꯣꯅꯦꯍꯦ꯫ ꯑꯩꯒꯤ ꯈꯨꯖꯨ ꯂꯩꯈꯥ ꯑꯁꯤ ꯁꯤꯁꯦ
ꯍꯣꯔꯦꯟ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯂꯝꯗꯥꯏꯗ ꯃꯩ ꯊꯥꯔꯒ ꯊꯝꯃꯨ. ꯍꯣꯏ ꯄꯣ. ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯌꯥꯏꯐꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ. ꯌꯥꯏꯐꯕꯗꯣ ꯌꯥꯏꯈꯨꯝꯒꯤ ꯑꯍꯜ ꯑꯗꯨꯗ ꯏꯄꯣ, ꯏꯕꯨꯡꯉꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯍꯣꯏ ꯄꯣ. ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥ ꯑꯗꯨꯗ ꯎ ꯑꯗꯨ ꯄꯨꯁꯤꯜꯂꯨꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦꯍꯦ. ꯃꯣꯏꯒꯤꯁꯤꯕꯨ ꯏꯄꯣ, ꯎꯗꯣ ꯂꯥꯡꯂꯦꯟꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯎ ꯑꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦꯍꯦ. ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣꯅꯦ ꯍꯥ? ꯏꯄꯣ, ꯈꯨꯜ ꯑꯁꯤꯗ ꯎ ꯁꯨꯕ ꯏꯃꯨꯡꯗꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ. ꯂꯥꯡꯂꯦꯟꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯤꯕ ꯎ ꯑꯗꯨ ꯌꯥꯜꯂꯒ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯗꯣꯛꯅꯕ ꯊꯝꯕꯅꯤ. ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ. ꯎ ꯑꯗꯨꯁꯨ ꯇꯥꯏꯔꯦꯜꯅꯤ. ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯗ ꯌꯥꯝꯅ ꯐꯖꯕ ꯎꯄꯥꯝꯕꯤꯅꯤ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯌꯦꯡꯅꯅꯕ ꯆꯜꯂꯤꯕ ꯑꯗꯨꯁꯨ ꯇꯥꯏꯔꯦꯜꯅꯤ. ꯑꯗꯨꯒ ꯏꯄꯣ, ꯍꯧꯖꯤꯛꯀꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯄꯜꯂꯛꯄꯗ ꯑꯩ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ. ꯑꯗꯣ ꯅꯨꯡꯁꯤꯕꯅꯤꯗꯀꯣ ꯏꯁꯨ ꯂꯥꯡꯂꯦꯟꯗꯣ. ꯏꯪꯅ ꯇꯞꯂꯗꯅ ꯃꯁꯛꯇꯣ ꯄꯥꯝꯃꯨꯏꯗ. ꯐꯠꯇꯦꯗꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ. ꯏꯄꯣ, ꯑꯩ ꯆꯠꯂꯒꯦ. ꯏꯄꯨꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯦꯜ ꯈꯔꯁꯦ ꯂꯥꯏꯗ ꯀꯠꯆꯔꯝꯂꯒꯦ. ꯍꯣꯏ, ꯌꯥꯔꯦ. ꯑꯉꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯂꯝꯕ ꯑꯗꯨꯅꯤ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯁꯦ. ꯏꯄꯣ, ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯋꯥꯃꯜ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ. ꯑꯗꯨꯅꯤ. ꯋꯥꯈꯜ ꯇꯥꯕ ꯏꯁꯨꯅꯤꯗ. ꯐꯔꯦ, ꯆꯠꯆꯔꯣ. ꯌꯥꯏꯐꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯃꯗ ꯃꯇꯣꯝꯇ ꯃꯩ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯤ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ. ꯆꯍꯤ 3 ꯁꯨꯔꯛꯂꯦꯀꯣ ꯂꯥꯡꯂꯦꯟ, ꯅꯪ ꯎꯔꯛꯇꯕ. ꯌꯥꯏꯐꯕ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ. ꯅꯪꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯍꯤꯡ ꯇꯨꯝꯈꯤꯔꯣꯏ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯗꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯥꯕꯨ ꯉꯥꯛꯁꯦꯟꯒꯅꯤ. ꯌꯥꯏꯐꯕꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯇꯞ ꯂꯥꯎꯅ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯁꯧꯗꯣꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯁꯛꯀ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕꯒꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯟꯒꯥꯔꯤ ꯑꯃꯗ ꯎ ꯈꯔ ꯍꯥꯞꯂꯒ ꯑꯃꯝꯕ ꯑꯗꯨꯗ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ. ꯆꯥꯎꯕꯅ ꯃꯄꯥꯗ, ꯕꯥꯖꯦ, ꯃꯃꯥꯡ ꯊꯥꯗ ꯇꯥꯏꯔꯦꯜꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯊꯣꯏꯕꯤ ꯁꯅꯥꯗ ꯄꯤꯈꯤꯕꯗꯣ. ꯃꯄꯥ ꯄꯤꯁꯛꯅ, ꯑꯗꯨ ꯊꯕꯛ ꯍꯧꯈ꯭ꯔꯕꯣ ꯍꯥ? ꯍꯧꯔꯕ ꯃꯥꯜꯂꯦ ꯕꯥꯖꯤ. ꯌꯥꯏꯐꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯄꯥ ꯃꯆꯥꯒꯤ ꯁꯟꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯞꯅ ꯏꯟꯅꯔꯒ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯏ. ꯍꯣꯏ ꯕꯥꯖꯤ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯄꯝꯃꯒꯅꯦ ꯂꯝꯕꯤꯗ ꯆꯦꯟꯈꯤ ꯍꯥꯏ. ꯑꯗꯨꯒ ꯌꯥꯏꯈꯨꯝꯒꯤ ꯂꯥꯏꯁꯪꯗ ꯊꯤꯟꯖꯤꯟꯈꯤ ꯍꯥꯏꯕꯅꯤ. ꯃꯤ ꯈꯔ ꯎꯅꯍꯧꯋꯤ ꯍꯥꯏ. ꯌꯥꯏꯐꯕꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯩ. ꯁꯣꯝꯗ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯈꯣꯏꯖꯤ ꯂꯩꯈꯥꯝ ꯊꯥꯔꯒ ꯇꯨꯝꯈꯤꯕꯒ ꯃꯩ ꯑꯗꯨ ꯍꯩꯖꯤꯟꯗꯅ ꯆꯥꯛꯈꯠꯂꯛꯏ. ꯑꯗꯨꯒ ꯈꯣꯏꯖꯨꯝ ꯂꯩꯈꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯂꯒ ꯃꯨꯠꯈꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯇꯨꯝꯂꯤ. ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯈꯤꯜꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯗꯨ ꯀꯠꯇ꯭ꯔꯛ ꯅꯣꯝꯂꯛꯏ. ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯕꯨꯠ ꯑꯣꯟꯈ꯭ꯔꯕ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯃꯃꯤ ꯇꯞꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯅ ꯐꯝꯂꯒ ꯃꯤꯡꯁꯦꯜ ꯌꯦꯡꯅꯅꯕ ꯃꯣꯔꯥ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯒꯤ ꯕꯨꯠ ꯑꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯞꯅ ꯊꯣꯛꯍꯜꯂꯛꯂꯒ ꯃꯇꯣꯝꯇ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯐꯝꯂꯤ. ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯂꯥꯡꯂꯦꯟꯒꯤ ꯃꯉꯛꯇ ꯊꯧꯔꯤ ꯑꯃꯁꯨ ꯌꯥꯜꯂꯤ. ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯒ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯛꯏ. ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤꯕ ꯃꯆꯦ ꯂꯥꯡꯂꯦꯟꯒꯤ ꯕꯨꯠ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯐꯩꯖꯨꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯄꯤ. ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯂꯥꯡꯂꯦꯟꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ, ꯊꯣꯏꯕꯤ ꯁꯅꯥ, ꯃꯤꯅ ꯄꯤꯕ ꯄꯣꯠ ꯍꯦꯛꯇ ꯂꯧꯒꯅꯨ. ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯤꯌꯦ. ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯏ. ꯁꯣꯝꯗ ꯄꯤꯁꯛꯀ ꯆꯥꯎꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯌꯥꯏꯐꯕꯗꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯏ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯂꯦꯞꯂꯨꯕꯒ ꯊꯣꯏꯕꯤ ꯁꯅꯥ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯌꯥꯏꯐꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯊꯣꯡꯂꯣꯝꯗ ꯃꯉꯛꯇꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯂꯥꯡꯂꯦꯟꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯂꯦ. ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯆꯦꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯎꯕ ꯐꯪꯖꯔꯦ.
ꯂꯥꯡꯂꯦꯟꯁꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯞꯂꯒ "ꯏꯆꯦ, ꯏꯆꯦ." ꯌꯥꯏꯐꯕꯗꯨ ꯊꯣꯡꯗꯣ ꯏꯟꯈꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯏ꯫ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤ ꯁꯅꯥꯗ "ꯊꯣꯏꯕꯤ ꯁꯅꯥ, ꯀꯤꯒꯅꯨ, ꯂꯥꯏ ꯐꯠꯇꯕ ꯅꯠꯇꯦ." ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯀꯞꯂꯒ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ "ꯏꯆꯦ ꯀꯞꯄꯦ ꯌꯥꯏꯐꯕ." "ꯏꯆꯦꯕꯨ ꯍꯥꯠꯄ ꯃꯤꯗꯣ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯜ ꯈꯪꯂꯒꯅꯤ." ꯌꯥꯏꯐꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯥꯕꯗꯒꯤ ꯆꯪꯂꯛꯂꯦ꯫ ꯌꯥꯏꯐꯕꯅ ꯄꯤꯁꯛꯀ ꯆꯥꯎꯕꯒꯅ ꯋꯥꯔꯤ ꯁꯥꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯃꯣꯏꯗ ꯂꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥꯗꯨ ꯌꯥꯏꯐꯕꯗ ꯌꯥꯝꯅ ꯁꯥꯎꯅ "ꯑꯗꯨꯗꯤ ꯃꯄꯥ ꯃꯆꯥꯗꯣ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯒꯦ ꯌꯥꯏꯐꯕ?" "ꯕꯥꯖꯤ, ꯃꯄꯥ ꯃꯆꯥꯗꯣ ꯐꯨ ꯆꯩꯔꯒ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ, ꯃꯄꯤ ꯑꯣꯏꯅ ꯊꯤꯒꯗꯕꯅꯤ." ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯥꯏꯐꯕꯗ "ꯌꯥꯏꯐꯕ, ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯗꯥꯏꯗ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛꯇ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯇꯟꯖꯥ ꯆꯥꯔꯨꯕꯒꯤꯅꯤꯗ ꯊꯣꯏꯕꯤ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ." ꯌꯥꯏꯐꯕꯗꯨ ꯄꯤꯁꯛꯀ ꯆꯥꯎꯕꯒꯒꯤ ꯃꯌꯨꯝꯗ ꯆꯨꯝꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯄꯤꯁꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯑꯋꯥꯡꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯎ ꯁꯨꯐꯝ ꯑꯗꯨꯗ ꯆꯥ ꯈꯔ ꯉꯧꯔꯒ ꯌꯨ ꯈꯔ ꯇꯧꯔꯒ ꯐꯝꯂꯤ꯫ ꯌꯥꯏꯐꯕꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯤ ꯑꯗꯨꯒ ꯄꯤꯁꯛꯇ ꯇꯞꯅ "ꯈꯨꯔꯥ." ꯄꯤꯁꯛ ꯌꯨ ꯉꯧꯔꯞꯅ "ꯌꯥꯏꯐꯕ, ꯈꯪꯐꯝ ꯐꯝꯖꯤꯜꯂꯛꯄꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏꯍꯦ." ꯆꯥꯎꯕꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯅꯣꯡꯃ ꯌꯥꯏꯐꯕꯅ ꯉꯛꯁꯝꯗ ꯃꯦꯠꯂꯨꯕꯗꯒꯤ ꯈꯧꯇꯛ ꯆꯥꯈ꯭ꯔꯦ꯫ ꯆꯥꯎꯕꯗꯨ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯅ "ꯈꯨꯔꯥ, ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯐꯖꯕ ꯑꯃꯇ ꯆꯟꯕꯤꯌꯨꯗꯅ." "ꯑꯗꯨꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ ꯅꯪꯒꯤꯗꯣ." "ꯀꯔꯤ ꯎ ꯄꯥꯝꯒꯦꯅꯦ ꯍꯥ?" "ꯀꯔꯤ ꯎꯅ ꯏꯐ ꯐꯖꯒꯅꯤ ꯈꯨꯔꯥ?" "ꯑꯗꯨꯅꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ." "ꯇꯥꯏꯔꯦꯟꯅ ꯁꯥꯁꯤ, ꯑꯩꯒꯤ ꯇꯥꯏꯔꯦꯜ ꯐꯖꯕ ꯑꯃ ꯂꯩ." "ꯌꯥꯏꯌꯦ ꯈꯨꯔꯥ, ꯑꯗꯣ ꯑꯀꯪꯕꯅ ꯁꯥꯁꯤꯀꯣ, ꯑꯆꯣꯠꯄꯗꯤ ꯈꯣꯟꯅ ꯆꯤꯡꯂꯛꯀꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ." ꯆꯥꯎꯕꯗꯨ ꯌꯥꯏꯐꯕꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯀꯤꯅ "ꯍꯣꯏ." ꯆꯥꯎꯕ ꯈꯨ ꯑꯅꯤꯗꯨ ꯇꯥꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯗ ꯀꯣꯜꯂꯒ ꯌꯥꯏꯐꯕꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯇꯥꯖꯔꯤ꯫ "ꯍꯣꯏ, ꯑꯗꯨꯅꯤ ꯌꯥꯏꯐꯕ. ꯃꯥꯅꯤ." ꯌꯥꯏꯐꯕꯅ ꯆꯥꯎꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯄꯤꯁꯛꯅ ꯃꯈꯥ ꯇꯥꯔꯛꯏ "ꯀꯔꯤꯒꯤ ꯑꯆꯣꯠꯄꯅ ꯁꯥꯗꯣꯏꯕ? ꯃꯤꯅ ꯄꯤꯔꯛꯄ ꯂꯩ. ꯑꯗꯣ ꯌꯥ ꯂꯧꯕꯗꯤ ꯌꯥꯗꯦ. ꯃꯤ ꯊꯧꯔꯤ ꯌꯥꯜꯂꯨꯕꯒꯤꯅꯤ ꯌꯥꯏꯐꯕ." ꯌꯥꯏꯐꯕꯗꯤ ꯈꯪꯉꯤ꯫ ꯌꯨ ꯉꯥꯎꯕꯗꯒꯤ ꯃꯤꯒꯤ ꯃꯕꯨꯛꯇ ꯂꯩꯕ ꯋꯥ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯜꯂꯤ꯫ ꯋꯥ ꯂꯣꯠꯇꯦ ꯍꯥꯏꯕ ꯌꯥꯏꯐꯕꯅ "ꯎꯕꯨ ꯀꯪꯂꯕꯗꯤ ꯌꯥꯔꯦ ꯈꯨꯔꯥ." "ꯑꯗꯣ ꯂꯥꯡꯂꯦꯟ ꯈꯪꯉꯤꯗꯅ." ꯌꯥꯏꯐꯕꯗꯨ ꯂꯥꯡꯂꯦꯟ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯀꯥꯏꯕ ꯊꯃꯣꯏꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯎꯠꯇꯦ꯫ "ꯂꯥꯡꯂꯦꯟ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯈꯨꯔꯥ?" ꯆꯥꯎꯕꯅ ꯌꯥꯏꯐꯕꯗ ꯀꯤꯅ ꯌꯦꯡꯂꯒ "ꯕꯥꯖꯤ." ꯌꯥꯏꯐꯕꯅ ꯆꯥꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯥꯎꯕꯅ ꯌꯥꯏꯐꯕꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛ "ꯍꯣꯏ ꯕꯥꯖꯤ." ꯌꯥꯏꯐꯕꯅ "ꯈꯨꯔꯥꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯤ, ꯃꯈꯥ ꯂꯤꯕꯤꯔꯛꯑꯣ." "ꯆꯥꯎꯕ, ꯕꯥꯖꯤꯒꯤ ꯌꯨ ꯈꯔ ꯍꯩꯔꯛꯑꯣ. ꯑꯩ ꯈꯨꯔꯥꯒꯤ ꯏꯟꯁꯥꯡꯁꯦ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦ." "ꯑꯗꯨꯅꯤꯗꯅ ꯌꯥꯏꯐꯕ, ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕ." "ꯌꯥꯏꯐꯕ, ꯂꯥꯡꯂꯦꯟꯗꯣ ꯀꯅꯥꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ?" ꯆꯥꯎꯕꯗꯨ ꯌꯥꯏꯐꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯂꯒ "ꯕꯥꯖꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨꯕ." "ꯍꯣꯏ ꯕꯥꯖꯤ." ꯆꯥꯎꯕꯗꯨ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯀꯤꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕꯅ "ꯈꯨꯔꯥ, ꯋꯥꯔꯤ ꯑꯍꯧꯕꯁꯦ ꯃꯑꯣꯡ ꯇꯥꯅꯤ, ꯃꯈꯥ ꯂꯤꯔꯛꯄꯤꯔꯣ." "ꯅꯪ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ. ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯈꯥꯕꯅ ꯄꯥꯝꯕꯅꯤ. ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯏꯕꯣꯛꯅꯤ. ꯃꯣꯏ ꯑꯅꯤꯗꯣ ꯐꯥꯏꯕꯣꯛꯅꯤꯀꯣ ꯌꯥꯏꯐꯕ. ꯃꯣꯏ ꯑꯅꯤꯗꯣ ꯈꯥꯕꯅ ꯂꯣꯏꯅ ꯄꯥꯝꯕ. ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯌꯥꯗꯕ, ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯌꯥꯗꯕ. ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ
ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯈꯥꯕꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯑꯩꯈꯣꯏ ꯆꯥꯎꯕ ꯈꯣꯏꯒ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯒꯤ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗꯨꯗ ꯂꯥꯡꯂꯦꯟꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯄꯅꯦꯃꯤ ꯄꯤꯁꯛꯇꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯈꯥꯕꯅ ꯀꯤꯍꯜꯂꯒ ꯅꯆꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯑꯩꯅ ꯅꯪ ꯄꯥꯝꯃꯤꯁꯦ ꯌꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯥꯡꯂꯦꯟ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗꯣ ꯈꯥꯕꯅ ꯑꯩꯉꯣꯟꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯁꯥꯍꯜꯂꯒ ꯊꯣꯏꯕꯤ ꯁꯅꯥꯗ ꯈꯨꯗꯣꯜ ꯇꯝꯍꯟꯕꯅꯦꯃꯤ ꯆꯥꯎꯕꯗꯨ ꯁꯨꯠ ꯀꯞꯂꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯃꯩ ꯑꯗꯨ ꯇꯞꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯑꯣꯠꯂꯤ ꯌꯥꯏꯐꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯇꯥꯏꯔꯦꯜ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯤ ꯄꯤꯁꯛꯇꯨ ꯌꯨ ꯈꯔ ꯁꯠ ꯂꯥꯎꯅ ꯃꯈꯅꯥꯎꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨ ꯑꯁꯤꯗ ꯈꯨꯗꯥꯡꯃꯨꯛ ꯁꯥꯡꯕ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯇꯨ ꯑꯣ ꯎꯔꯦ ꯈꯨꯔꯥ ꯌꯥꯏꯐꯕꯗꯨ ꯇꯥꯏꯔꯦꯜ ꯃꯀꯛ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯈꯠꯂꯛꯂꯒ ꯄꯤꯁꯛꯀꯤ ꯃꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯁꯤꯜꯂꯤ ꯄꯤꯁꯛ ꯃꯃꯥꯏꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯌꯥꯏꯐꯕꯅ ꯆꯥꯎꯕꯒꯤ ꯂꯨꯈꯝꯗ ꯑꯃꯨꯛ ꯄꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯁꯤꯜꯂꯤ ꯆꯥꯎꯕꯗꯨ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯕ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯈꯤ ꯑꯗꯨꯒ ꯇꯥꯏꯔꯦꯜꯒꯤ ꯎꯀꯛ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ ꯌꯥꯏꯐꯕꯗꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯈꯥꯕꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯈꯥꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕ 4-5ꯒ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯉꯥꯎꯕ ꯑꯃꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯃꯨꯡꯗꯨꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯂꯔꯣꯏꯅꯦ ꯇꯥꯏꯔꯦꯜꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯈꯥꯕꯅ ꯏꯇꯥꯎ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯩꯕ ꯑꯃ ꯆꯪꯉꯤꯅꯦ ꯂꯥꯡꯂꯦꯟ ꯍꯥꯠꯂꯤꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯤꯕꯅꯤ ꯅꯥꯎꯕꯅ ꯈꯥꯕꯗ ꯏꯇꯥꯎ ꯅꯪꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯧꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯊꯥꯏꯅꯗꯦ ꯑꯃ ꯂꯧꯔꯗꯤ ꯌꯥꯏꯗ ꯏꯇꯥꯎ ꯐꯥꯏꯕꯣꯛꯄꯨ ꯃꯁꯛ ꯃꯥꯟꯅꯔꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯑꯉꯧ ꯑꯉꯧꯗꯨ ꯁꯥ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯤ ꯈꯥꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯌꯥꯏꯐꯕꯗꯨ ꯌꯥꯝ ꯀꯟꯅ ꯗꯣꯡ ꯗꯣꯡ ꯆꯪꯉꯛꯏ ꯑꯉꯧꯅ ꯅꯣꯛꯂꯒ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯁꯤꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯈꯥꯕꯅ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯔꯛꯏꯁꯤꯅ ꯎ ꯃꯁꯥꯅꯤꯅꯦ ꯁꯤꯗꯤ ꯌꯥꯏꯐꯕꯗꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯃꯃꯤꯠꯇꯨ ꯏ ꯍꯧꯕ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯕꯒ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯎ ꯃꯁꯥ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯅ ꯀꯟꯊꯠꯂꯛꯏ ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯃꯃꯥꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤ ꯈꯥꯕꯅ ꯀꯩꯅꯣ ꯌꯥꯏꯐꯕ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯋꯥꯈꯜꯗ ꯍꯥꯜꯂꯣ ꯆꯩꯗꯨ ꯍꯥꯟꯅꯝꯗꯣ ꯊꯝꯃꯨꯅꯦ ꯌꯥꯏꯐꯕꯗꯨ ꯈꯥꯕꯗ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯈꯥꯕꯗ ꯂꯥꯡꯂꯦꯟꯗꯤ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯅꯪꯉꯣꯟꯗꯒꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯈꯥꯕ ꯀꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯍꯣꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯈꯥꯕ ꯌꯥꯏꯐꯕꯗꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯎ ꯃꯁꯥ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯠ ꯄꯥꯏꯁꯤꯜꯂꯤ ꯈꯥꯕꯒꯤ ꯅꯥꯔꯨꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯀꯟꯁꯤꯜꯂꯤ ꯈꯥꯕꯗꯨ ꯂꯩꯃꯥꯏꯗ ꯏ ꯑꯣꯔꯣ ꯇꯥꯔꯒ ꯆꯦꯞꯅ ꯍꯥꯏꯊꯈꯤ ꯑꯗꯨꯒ ꯎꯞꯄꯒ ꯇꯥꯁꯤꯜꯂꯤ ꯈꯥꯕ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯌꯥꯏꯐꯕꯅ ꯀꯨꯏꯅ ꯍꯤꯡꯕ ꯇꯝꯃꯝꯗ꯭ꯔꯦ ꯅꯪꯁꯦ ꯌꯥꯏꯐꯕꯗꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯌꯨꯝꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯗꯤ ꯑꯩꯅ ꯀꯜꯂꯛꯀꯦ ꯌꯥꯏꯐꯕꯗꯨ ꯈꯥꯕꯒꯤ ꯌꯨꯝꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯈꯥꯕꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯥꯕ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯇꯣꯛꯅꯔꯤ ꯑꯍꯜ ꯑꯃꯅ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯛꯇꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯏꯐꯕꯗ ꯌꯥꯏꯐꯕ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯏꯆꯦ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯟꯕ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯌꯥꯏꯐꯕꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯦꯝꯂꯒ ꯈꯨꯜꯒꯤ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯐꯝꯂꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈꯤ
ꯊꯣꯏꯕꯤꯁꯅꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯈꯤꯜꯂꯤꯕ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯕꯨꯠꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯇꯝꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯒ ꯊꯣꯏꯕꯤꯁꯅꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯏꯐꯕꯕꯨ ꯃꯆꯦꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯥꯏꯐꯕꯒ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫